ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯤल्म इसाई अमुक्ता फंग्रिबा कॉलरसिंगी थमजाबा इसाई ngasiगी live streaming da laibiriba pumnamak puso taramna okjari tharamasida saruk yabiriba Chaprameswari wahengbam ibong ningthamba laishram thangjudagi madam sanaibe se salata sarungbam aduga icharamida sanasham taramna okjari ningthibi madam roida bm thagachari mayam pumnamak aduga Facebook page da laibiriba pumnamak puso taramna okjari Thagachari ngasigi ahanba caller kanano habdu yung minasi aduga karamba isay khanbire habdu yung minasi hello hello Hello. How are you? Taram nokchari ming leifam haibiu Jaipur lai rok the dagi RKB ya. Taram nokchari madam sai singuna birabro Au sari mi sosi kana. Kari mathel chabirino Nokchaka hawai biga mai role. Tharoi kango mangaw. ado tharomasida saruk yabirakpa karamba isay khanbidoino Sana gi tangbal gi hoji hagi bisai du kari ba kawre. asikpa hingi Au asik pa ahingi habado. ado kana kana tamina ga doino habiu Khara hajara ke mis Hoi, ai hoi. sanu pi puspa. Adagi sanu pa dhana bi. Ai gi sanu pi inau bi. Adai ai inau pi dhoni. Adai isi kala. Khoi si ngai ga mis hoga tum yar pulap tamina jage mis. Thagachari kudol tamjagi Pusparani na sagliba isay ni Bisgupta Laishram gi mayekta Tony Sori Sanjam na sarangliba isay kudol tamjagi Achikpa ahingi chigla bathavalda Achikpa ahingi chigla bathavalda Nushiba nanna karigi warauriba Achikpa ahingi chigla bathavalda Nushiba nanna karigi warauriba Oina jaba nangi na taududa hena nushire hena nushire Achikpa ahingi chigla bathavalda Nushiba nanna karigi warauriba
थाजना nganjabani nangna upali aina purini koraugi mangaldagi thajana nganjabani nangna upali aina purini aina ichili nangna torwani jab ngau jaba longin na thai khabani thabal mangal do arimba tarani ajiba hingi jigla bathabalda nushiba nanda karingi waruri nongdamba magi thausilna sembire nangi aigi pushile pul nongdamba magi thausilna sembire nangi aigi pushile pul hanglab thamoigi kachinda lengdana leibiyum inata aigi thawai se nang khaki aigi thawai se nang khaki enum siba ajiba hingi jigla batha balda ajiba hingi jigla batha balda nushiba nanna karingi waruri oina jaba nangi na taududa hena hena nushire hena hena nushire ajiba hingi jigla thabalda nushiba nanna karingi waruri Thagachari myang pumnamak thoromasida saruk yabiriba tongan tongan ba platform singda mijang tabiriba pumnamak thagalba phongdokchari asigi live da lengsin biriba amadi 90.0 wahong radio tabiriba pumnamak puso taram nokchari ichela lita yengkom ibung sabir maibam isebem saning thosam taram nokchari good morning isa sagen biyumnam taram nokchari maibem holding thokong thodam asa kumar good morning Thagachari myam pumnamak Jalalita Thagachari myam pumnamak saruk yabirakpa Icharomita sanasam thank you Thagachari Sasila Chungkham good morning Chanta Hobum Daram Nokchari thank you Ishe yam fazai habirakpa Thagachari Katarakpada Facebook page ta laibiriba Damaga Laishram Taking good morning Rosni Koijam Arkisna Thoi Taram Nokchari Ibang ning temple Laishram Somda so yaubirame good morning Ukidaba kuire
ꯀꯗꯥꯏꯗ ꯆꯠꯂꯨꯔꯒꯦ ꯀꯩꯅꯣ ꯑꯩ ꯑꯗꯨꯝ ꯂꯩ ꯑꯥꯔ ꯀꯦ ꯁꯅꯥꯊꯣꯏꯅ ꯌꯦꯡꯕꯤꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯔꯣꯃꯤꯇꯥ ꯊꯤꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯇꯥꯖꯗꯔꯦ ꯁꯦꯛꯃꯥꯏꯗꯒꯤ ꯏꯕꯣꯝꯆꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
थागचरी मैम पुनमक थरोमसिदा सरुक याबिरिबा तोंगान तोंगानबा प्लेटफॉर्म सिंगदा मिदेंग ताबिरिबा अबेहिजम तराम नोकचरी यामना नुंगाइबा माले होय याम वखन याम नुंगाइना दुम तौजरी हाइ तारे वखन नुंगाइतना सावरा तौदी यादबनिना को कका समरेंद्र हेग्रुजम इचे शांति सनबम तराम नोकचरी अदुगा नौना लेंसन बिरकलिबा पुनमकपसु तराम नोकचरी उमिता लाइश्रम अदुगा फेसबुक पेज दा लेबिरिबा पुनमक इरोम रंजित मैते के एस रतन तराम नोकचरी गुड मॉर्निंग मखातारप कॉलर लखचगी हेलो हेलो मिंगलै फ्रॉम हाइबियू लैरोंग थेलदगी ने मिस मिंग दोनी कवे करी सै खनबी दोइनो संगसी संगी हो मेमी अंगांग का पे तौबदो अदु दो ताजागे होय दो इसै से कना कना तामिना ग दोइनो हाइबियू खोई इमुंग मनुंग तामिनागे आइगे पुरोइबा इबो चौबी दुगा इमौ नुपी संध्या दुगा इसु नुपी खोरांबी दुगा इसा नुपा अनि एमना अहंदना खोइमु अदुगा तोमदना बिम अस अदु लाइफ चाट दा लैरिबा पुना मक्सिंगजिगा जुम तामिनारगे होय थागचरी इसै कुतल तमजगे संगसी संग फिल्म्स दगी ओलेन ओलेन सकपु इसैनी हो मेमी अंगांग कपि मुक्ता थेमुलाओ हाबि इसै सिमे हम पुना तामिनसी Ay, nangangalaw silang Ay, nangangalaw silang May matwaw! Oh Mimi, angan kape abu te temalawo, angan kape. Oh Mimi, nang di nupi ni na soy dan hai ni mama saro lao, nupi hoy di nong ma di mama, hoy du ni training tau ro lao. Oh Mimi, angan kape abu te temalawo, angan kape. Oh Mimi. Nipana angang sien bahay do ay oire ko Mamalay tan matyahay do na ng oire ko No magisuragan saratan ba ay oire do Pero na chow manang tare do Miyam na sipon ngang na ba ay oire do Upang syuda na nauyo pamatyanan tare do Luhong dringay mapahoy batare do Pakhang pun sining dha subatare do Oh Mimi Angan kape amta tiamalawo Angan kape Oh Mimi Nang dinupin ni na soy na hay ni mama saro lao Nupin hoy di nong ma di mama Hoy doy ni teling tau ko lao Oh Mimi Angan kape amta tiamalawo Angan kape Oh Mimi थागचरी मैम पुनमक याम नुंगाइरबा इसै क्या अमुक तामिनख्रे मखातारपदा मैडम लाइश्रम रदा नेबिदिता तराम नोकचरी थरोमसिदा सरुक याबिरिबा फेसबुक पेज दा लेबिरिबा पुनमक पसु तराम नोकचरी लवली सगोल सेम बसंदा पुथेम तराम नोकचरी थैंक यू सुशीला चुंखाम
Hello Hello Taram nokchari ming laifam haibiyu Hello Miss Khenangdagi Thoibine Ngarang laambado Au Phaknungdagi Kheman aidi Phaknung haibam tare Khekmandagi hoi Madam Taram nokchari kari isai khanbidoino Sakhangaba Philamdagi kari adala oge na haibado Tajaning Womas Adu kana kana taminagadoino Gano Langton Asenga adagi Intu Saudi Anya Dagi Ji Indirane Anjali adagi Wahong Radio Tabiriba Tanabi Yengbiriba Pura Kalona Taminajaga Miss Sakhangdaba film gi kari thada la oge hariba isai siniko adu kadol tamjarage adu mate ama ngangbay khudong chaba laigadaro Miss ay ngati ngangjaro yam laire au adudi isai kadol tamjarage mayam puna taminase करी थाद लाओगे मेरा थाद लाक्सिरा करी थाद लाओगे मेरा थाद लाक्सिरा भाइरेन थाद लाओरा बुरबातो नाइजरी Kalin may salang dringay inganong zu nang dringay ngay zeram ge laira sangda kaubigan pamubi nang bungay duna nonggaw bisik lagum aigi itauna nongin sekla oirani singna parai thadok lone singna wakhal thadok lone aina lepiye ingil thashu pam jedi langbal thashu patmedi
सजिबोगी नौमा पानबा निनी पानबा हियांगै इपाम लमदम नुशिबा yung haldiyo panguma hayrang at hoiba palthawing kolde lay how lay redo pokri ma pal shasbido pujarake ang nangi pujarake nushilangi करी थाद लागूगे मेरा थाद लाक्सिरा ingil thashu pam jede langbal thashu patnede फैलिन थाद लागूरा बोर बार तो नाइजेरी kunduli rang shat pakar ningol pupninga khuida jai Thagajari mayam punamak tharomasida saruk ya biriba nauna lengsin birakleba yang bambandana taram nokchari good morning manglemba singa taram nokchari liklai Madam Renu taram nokchari kanan bala chinga kham taram nokchari good morning Ima Gunesuri Raskumari, good morning taram nokchari tharomasida saruk ya biriba Facebook page da laibiriba pumnamak puso taram nokchari Puina Kunrak pam madam taram nokchari Makatarak pa kola lokachage hello Hello, taram nokchari minglay from haibiyo Momina kawe sikong guna Muslim dagine Madam taram nokchari karamba isay khanbi doino khamba thobi langi kharai takta lai ha pa haina se hobe sai do lamda tajage kana kana taminaga doino haibiyo tabi ning base mai am pulap na live chat lai riba radio tabi riba puna maka tajarage ai ko di radio da tabani na lummaga taba kanggu ina haina badu dai ko siyawe hoi adum thokpiro lummaga tabada yaudраsu thagachari isai khudol tamjage mayam puna taminasi thank you welcome Aibam Sam made akoijam usarani ani puna sakminari be isai Bizenta Kumar Sharma gi mehta Aibam Sam Sarmana sarang libe shaini Loidam kumjangai jarakpa ho Loidam kumjangai jarakpa Nungsi nangi thawai leira ho Loidam kumjangai jarakpa Nungsi nangi thawai leira Samukutta hapiran हम जरगे हम उइंदा हम जरगे हम उइंदा खराई थकले हापा
Người ta cùng ra ngay giờ đất pa, người ta cùng ra ngay giờ đất pa. Tagachari miyang pumnamak thawramasida saruk yabiriba tongan ba platform singda midang tabiriba pumnamak nauna lenshin biragliba pumnamak pusu taramna ukchari nene waikom toibi taramna ukchari naubi no taramna ukchari heroj longjam say se ayukti say saksade herojit longjam daga nungtil numidangi program dati dum say adum yaubiro pung adum ayuk pung mapan makadigi adum leptana sandok chariwe thauram makam matang adum yaubiyo saruk yabiyo adu itaragadi say sakpa soidana tarakani Tagachari Sneda Salam Taram Nokchari good morning Dugai Bungning Temple Laishramna Sunil Amadi Laishram Bizenti Gi Masano Pilin Toy Laishram Gitu Fardi Gi Aifa Mangol Nizari Haibirai Aifa Ba Nungai Ba Ima Ipagi Seba Matolom na Dobangamba Oirasanu Haina Diamond TV Mai Kaidagi West Bijari
थागतचरी निने साबित्री लाइटोंजम तराम नौचरी इना मसनब मला हेलो 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 ताराम नौचरी मिंग लाइफम हाइबियू ꯑꯩꯒꯤ ꯃꯤꯡꯅ ꯀꯩꯅꯣ ꯇꯧꯋꯦ ꯖꯦꯝꯇ ꯀꯧꯋꯦ ꯂꯩꯐꯝꯅ ꯌꯥꯏꯐꯧ ꯂꯩꯔꯣꯡ ꯂꯩꯅꯦ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯁꯨꯔ ꯉꯥꯎꯖꯕꯤꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯉꯥꯎꯖꯕꯤ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩ ꯇꯥꯖꯒꯦ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄꯀꯣ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯄꯨꯂꯞ ꯇꯥꯃꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯌꯥꯝꯕ ꯑꯗꯒꯤ ꯏꯇꯩꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯕꯤꯃꯣꯂꯥ ꯌꯨꯝꯅꯥꯝꯒꯤ ꯃꯌꯦꯛꯇ ꯁ꯭ꯌꯥꯝ ꯒꯣꯄꯤꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ Shibana aibu ngau haliba ashu oi hali ai hapu nu shiba shuda ngau jabi shumhat pashuda ngau jabi nu shiba shuda ngau jabi shumhat pashuda ngau jabi Sani hauna sa nungsiba gi hauna sa kauna gani miyamna nungsiba nang aurabi nungsiba na ngau halabi angau bini angau bi nungsiba shuda ngau jabi shumhat pashuda ngau jabi Shiba shuda ngau jabi shumhat pashuda ngau jabi Yinglu yinglu khuding mata nahak tabu Pangnude na manatana kana supun sida Lev labani khamushidi nangida maglingdana Shiba shuda ngau jabi shumhat pashuda ngau jabi wakal nang nakarigi asiyong nauri sibana aibu ngau haliba asum oi halle ai haku Shiba shuda ngau jabi shumhat pashuda ngau jabi Shiba shuda ngau jabi shumhat pashuda
Thagachari mayam pumnamak lengsin birakliba Ranbir Wangkim service taram nokchari Gita Angom Nida Salam Namasana Bamala aduga Khaba Khaba ise Kongbam Purnima Gai Thauni Kamsun good morning taram nokchari Diamond Lashram Rosni Koijam taram nokchari Khaba Khaba Muka Deposit Maibam Service taram nokchari Thongamba Ningthozam good morning Tondangku Thangsabam taram nokchari Duga Facebook page ta laibiriba Nene Indu taram nokchari good morning Prem Kumar Singh Indra Kumar Singh Sarubang taram nokchari Duga Simpuri Tengshumgam taram nokchari Tharamasda Saruk Yabirakpa Duga Sayama Mo Kolar Mam Lokachagi hello Hello. taram nokchari Minglai from Hibiu Thokjomdagi Anita. Karamba isai khan bidoino Tanu IPS ki ejenga Susmika gana sakpa. Ye sido uriba tawbodo. Ado isai se kana tamina gadoino Miss ID atay abtaga tararo khoi manjagoi tarage. Yam nungai ba isai Susmita madi ejen Khoi manjadagi maming inju ko Ming amuktang ka habiu Inju. Oo. Adudi manjaga taminarage habanina thajarage. Hoi. Thagatari. Mid yang sina uriva satam dani kangliva Ôi hỡi người yêu nghi mong
Thagachari myam pumnamak liklai taram nokchari Rosni koijam mukadna say khanba fangdrasu nungai na tajari haibirak pasanta hubum thagachari asigi aroiba caller si isai si karamba isai khanbirek pano haibadu yengmina simangi moirang tem taram nokchari good morning mamom laishram taram nokchari good morning daga nang listen birak liba pumnamak si aroiba isai kadol tamjagi hello. Hello, good morning, madam. Good morning, taram nokchari ming lai fam haibiu. Sarang pat manung lekai dagi siap la ni kawi, madam. Karamba isai khanbi doino. Angau boleh singgi albin ga citra ga thakwa. Dutajan ningin ga. Wak singgi len film gi. Aw. Angau boleh cilna haibadu ko. Hoi. Adu kana tamina ga doino. Tamina basi madam. Aigi ipanupa mamang kai dagi yam sang keso. Sarang pat manung lekai dagi nepram basatka. Si kata hapsa lagi, madam. Thagachari isai kadol tamjage mayam puna taminasi. Thank you. Welcome. Vijang khanba loi biching sangna tum pagle pli angau belai chilna vijang khanba loi biching sangna tum pagle pli ai khoi anigi itawu ye ai khoi anigi itawu ye asang bahanaw na cherai thon ba tam na sandok ba lam hau na family ai khoye nigi wari butari ai khoye nigi wari butari Koraugi mangala nong thangung yeibada nungsibi mai thongna kayada fajariba Koraugi mangala nong thangung yeibada nungsibi mai thongna kayada fajariba loi sin khidra pamujai numol hanba mikup se loi sin khidra pamujai numol hanba mikup se ai khoye nigi wari butari ai khoye nigi wari butari
Thagachari mayam pumnamak thoromashida saruk yabiriba tongan ba platform singda mijang tabiriba pumnamak thagatpa phongdochari thamjariba thoromasi amukta phangdriba caller singi thamjaba thorom amani aduga Phangkidriba caller singna saruk yabinaba sunulok na ningsingjari nungtigi pung mapol makaida thamjariba thoram amukta phangkidriba caller singi thamjaba thoram amani asigi thoram asibu mapung phan biriba tongan ba platform singda midyang tabiriba pumnamak thagatpa phongdokchari Thagachari pumnamak makha tarakpada nungtigi fongliba pauche singdagi longthokjaba maroiba pau mayam punna next page da muk thengnaminasi pumnamak pu nirmala thangjamna amuk hana khurumjari